Lamdam asidagi mayai kaba Chinjak maru fangna muthatnabagi damak lengak asina drug trafficking amadi substance abuse ki mayokta khongthang kaya lokhatuna mayai kaba Chinjak muthatnaba honaduna lakle masigi manung chanba oina ngasi Imphal West ki manung chanba lamdengda leiba Caesar Common Biomedical Waste Treatment da kilogram chahum henba mayai kaba Chinjak sing Chief Minister Nongthombam Birena Luchingtuna Minister Singh MLA Singh DCP Rajiv Singh amadi atay official Singh yauna Manghankhre Manghankhre Mayai Kaba Chinjak Singh adudi heroin powder kilogram 8 gram Chanipan marifumari brown sugar kilogram chani nimfumari gram chamri sumna mapan WY tablet kilogram kuntaruka gram chani kuntra mapan SP capsule gram chadruk humfumathoi N10 tablet gram chamri kuntra mapan pseudo Fedrin ki tablet gram chamangas sumna manga amadi ganja kilogram kuntrani thoga gram chani marifuni hiramasiga mari lenena Chief Minister namahaki social media da thamlakwa warolda war on drugs asi campaign khaknatana masinai khoigi khunai asigi tungi mirol bu kalamgadawribani aikhoi amata oina punsinnaduna manipur bu drug free state ama oihannaba honamina si haiba wafam thamlakli Siki lagi law and order siki kodong sawa lorga fatta ba drug mafia kangbu karasina singi lamsi de jogi mogi madugi andi advantage lorga popi thaba wina hanchu helicopter ki survey to matam da thengna ju mayam cycle area da IT road ke area da adage ukrul gi litan area da atai atopa ukrul gi jaga khara sumaina khoi da yamna hujiksu adum treat hanbi ai ta drug ki hande moi su angat ba makhalamani adu ba government moi hangdo malangmani koi halwai CRPF yauri sida masigi thukai bas sida BSF yauri state police force forest adagi army assam rifles moishu matin khujana pangni husikan sigi mass drive against the poppy plantation and the drugs aduna maya media gi sinlaung site gi su adu manipur praja gi site gi su koi matin nijeri ngana han makta su koi BOC da karida man ta adana leiram kangsing na koi phagalaga moibo koi rehabilitation center da phajana thamaka na moishi once drug addict koi gwa se moigi scheme sing khajana sambi raga rehabilitate tawna na ba expansion koroga tawna tragadi phuraga su yada ba pharaga su yada ba dugum makhal gi disease edict ne aduna koi kan na madu lambi sorok ta leiram ba kholma mayam da koi pusilaga rehabilitation center sing tawra kan da koi honari